Hello everyone. ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯊꯝꯖꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯒꯨꯒꯜꯅ ꯕꯦꯟ ꯇꯧꯕ ꯑꯦꯞꯁ ꯁꯤꯖꯤꯟꯅꯕꯒꯤ ꯑꯃꯥꯡꯕ. ꯑꯩꯈꯣꯏꯅ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯐꯪꯗꯕ ꯒꯨꯒꯜꯅ ꯕꯦꯟ ꯇꯧꯕ ꯑꯦꯞꯁ ꯀꯌꯥ ꯑꯃ ꯉꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯦꯕꯁꯥꯏꯠꯁꯤꯡꯗ ꯐꯪꯉꯤ. ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯦꯕꯁꯥꯏꯠꯇ ꯆꯪꯉꯒ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤ. ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯕꯤꯠꯃꯦꯠꯀꯨꯝꯕ ꯑꯁꯤ ꯒꯨꯒꯜꯅ ꯕꯦꯟ ꯇꯧꯕ ꯑꯦꯞꯁꯅꯤ. ꯃꯈꯣꯏ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯐꯪꯗꯦ. ꯑꯗꯨ ꯑꯦꯞꯁꯦ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯔꯃꯤꯁꯟ ꯂꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ. ꯏꯟꯁꯇꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯌꯨꯁ ꯇꯧꯅꯕ ꯄꯔꯃꯤꯁꯟ ꯂꯧꯕ ꯗꯔꯀꯥꯔ ꯇꯥꯏ. ꯑꯗꯨꯅ ꯄꯔꯃꯤꯁꯟ ꯂꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯞꯅ ꯃꯨꯟꯅ ꯄꯥꯔꯒ ꯄꯔꯃꯤꯁꯟ ꯂꯧꯕꯤꯌꯨ. ꯌꯥꯝ ꯊꯨꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯗꯛ ꯑꯦꯂꯣ ꯑꯅ ꯇꯧꯕꯤꯒꯅꯨ. ꯃꯗꯨꯅ ꯁꯣꯝꯒꯤ ꯐꯣꯟꯗꯨ ꯍꯦꯛ ꯇꯧꯈꯤꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯅ ꯂꯩ. ꯁꯣꯝꯒꯤ ꯐꯣꯟꯗꯨꯕꯨ ꯋꯥꯟꯁ ꯑꯃꯨꯛꯇꯪ ꯍꯦꯛ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯁꯣꯝꯒꯤ ꯐꯣꯟꯗꯨꯗ ꯂꯥꯛꯄ ꯃꯦꯁꯦꯖ, ꯐꯣꯟꯗꯨꯗ ꯌꯥꯎꯕ ꯃꯈꯣꯏ ꯑꯁꯣꯝꯗ ꯂꯣꯏꯅꯃꯛ ꯆꯣꯡꯊꯣꯔꯛꯑꯅꯤ. ꯕꯦꯡꯛꯇꯒꯤ ꯄꯩꯁꯥ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯏ. ꯏꯁꯝ ꯁꯝꯅ ꯁꯣꯝꯒꯤ OTPꯗꯣ ꯁꯣꯝꯒꯤ ꯇꯦꯛꯁꯇ ꯂꯥꯛꯇꯣꯔꯤꯕꯅꯤ. ꯑꯗꯨ ꯑꯁꯣꯝꯗ ꯍꯦꯛ ꯇꯧꯈ꯭ꯔꯕꯅꯤꯅ ꯍꯦꯀꯔꯗꯨꯅ OTPꯗꯨ ꯗꯛ ꯂꯥꯎꯅ ꯀꯣꯄꯤ ꯇꯧꯔꯒ ꯁꯣꯝꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯑꯃꯈꯣꯏ ꯐꯣꯟꯗ ꯌꯥꯎꯕ ꯑꯀꯨꯞꯄ ꯃꯔꯣꯜ ꯑꯃꯈꯩ ꯂꯣꯏꯅꯃꯛ ꯍꯦꯛ ꯇꯧꯊꯣꯛꯈ꯭ꯔꯒ ꯁꯣꯝꯗ ꯑꯃꯥꯡꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯕ ꯌꯥꯏ. ꯑꯗꯨꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯃꯌꯥꯝꯅ ꯒꯨꯒꯜꯅ ꯕꯦꯟ ꯇꯧꯕ ꯑꯦꯞꯁꯦ ꯁꯤꯖꯤꯟꯅꯗꯅꯕ ꯍꯣꯠꯅꯕꯤꯌꯨ.